मरोइबा अपडेट सिंग मियामदा थमजरी अहानबदा वा लाउना हौरे पेज तगी लौखसगे कौट्रुक कुकी मिलिटेंट सिंगना एटेक चथरखरे मथंगदा मखा चथरकपदा अरामबाई टेंगोल गलुसिंग पुरेल कोरौंगानबा खुमन्ना असुमना अपडेट तौरगले जून 19 मतमदा मिकअप थोगलोरे अमुक तुमखरे हंदक मे अहुमदा अमुक मिकअप थोगले हंदक अमुक तुमलदे अखोय मिनाय ओयनी सीमा काउगमसे अखोय मितैसे ngahak ki da khalaga thabak tawi tungi asanba miyeng yengde asumna koronganbana ongdoragle mathangda robin mangangnasu asumna update tawragli madade athauba thaubi singdugi damakta thamoi sengna kendal amakhak oirasu katlaga makhoi gi thawaina ingna sikna leirunaba nijaraga loire masida black day white day haidana pangkap ta kapi sekarigino ngahak pothajagi tawba khoi kanadabada amuk koksa halle sena halle ahal kaya angang kaya mi paina halle watchiwaremda maru kaya loisile kuiraroi amuk maru haidana question senaraglani tangbasu yam tangkhre phangbasu yam ware ekhoise asuk bab ta da sikarigino maitai gi ida yauriba napal se igo se amukta lokthomina si ekhoi punamakti yararoi henmalle asomna robin mangang maso update tawrag